Hello, I give him Baboyna Mayrakpum. Naham Pumas the Sorgi Wapau Tana Bugida Maglak Piba and Sigida Magatagatory. Agi Prathnadi, Nahan Natag the Wapau and Sigima Palna, Isorbu and Nungshiva, Amasum Mahaki me, Aduga Mahaki Singlup and Nungshiva. The Wehana Nahakin from the Nolukchoning Badudi, Nahanatag the Wapau Asina. Nahanaki Singlup the Pipam Topanaki commitment, Amasum Nahaki Singluki Luching missing in Makap one Pam Tokpa Adugi Mahotisilandigan. Adu Wapau Sigima Palna. Nagising Lupu Nungshiva, Nagising Luching Missing Nungshiva, Adu quite Maruina, Isori Matic Malik the Hingba Punsi the Chocolate Badu, Aki Prathanani. Ibumaki Wapau, Taminas. Sherbatagatory Mohana, no like Bicrabo Kumabu, can be removed Proposition Christi Mingda Ikakuna Butchery, Tramokchery. I'm going to say that Deacons ki matang na minagani. Adunay koigi Bible sing Hamba Timothy pandupahum pada nipan dagina taraga humdoy pawudu hangdokpi. Hamba Timothy pandupahum pada nipan dagina taraga humdoy. 1 Timothy chapter 3 verses 8 through 13. Matawasumna Deacon sing su ikai kumna pada matik chaba machinani long daba. Yuda luptaba amasung sen thumda karamdaba asengba achum aran khangba pukning galonana thajabagi athuppa adu paiba mi oigadabani ahanbada makhoi chang yengu aduga makhoida karigumba amakpa leitrabade makhoina Deacon ona thawan tausan nupi singsu matawasumna ikai kumna bada matik chabi mibu maran sibi nataduna masa khudum chanjabi Amasung maram kuding the Tazabayabi oison. Deacon sing a nupi amatagi mapuroiba, matasing bu amasung makoigi imung manungbu ningtin and ngaks and boy gadabani. Deacon on a ningtina Thougal Touba Mee sing na, masagi the mag apapam amasung Christa Zisuda labor Tazabaduda yamna tauna pabasu pangi. Pradnatos. Provision hagut hagatari. Probamukana Kubu Hakchang the Pulhan Biduna. Naki wahid laksa pangdi pasigi damak na hakpu thagat cheri musung krumjari Provisor naki ariba thanjab sing atobu prathna gumna tawjari aikoina khangdabadu khangan biu aikoina udaba sing adu uhan biu aikoina oidaba sing du oihan biu Yesu Christ ki minisona ni jeri bani Amen Aikoi gi sorna mahaki thabak asi kanana aduga karam haina tawagi haiba si yamna luna law Aikoi miyoiba the labor wakalon, the authority are the high high with short late. Aduga high bus equina, Mahaki Wahai, Aduga Mahaki Wahai oriba, Mahaki Shormak oriba, Bible asidagi Wari sing, Aduga Pandam sing, Natraga Yatang sing imong the equina, Asiu Papangi. Aikoi Ishorna Mahaki ning Tolebaki Tabak Toba meesing, Adnatraga Mahaki sing the Tabak Toba sing asi. Amungan haizage kanana taurino karam haina taurino yamna luna loy kudam amun haiba oiba target ekone khongsan ba Exodus chapter 25 thing 31 phabudugi wari edu yeng oiba target Moses na Sinai gi ching da leiba matamda kedawi sorna mahaki lainana ba phisang ama tabernacle sanana ba gidamakta Moses ta yathangbi Aduga Moses the Ishorni athangbi but Moses aina lainana bagi damakta phisang ama saro noi thokpa ma haide Ishor adu haide phisang adu karam haina sagani aduga haiba phisang adu karam ba pochei leigani haiba pochei sing karam haina sagani adugi phikhan adu karam mong marang maongi phikhan oigani aduga court pa khukot adagi di tingba thauri karam haina yamna minute detail oini Ishorna hai Amata watana. Adu kakting sunatana, high pisang adu Ishorbu Thougal Touba Purohit land, high priest. Magi pizol na karamba pizol set kani. Karamba maong da mahaki dress to same gani haiban sing. Ba adu manatab atay Purohit sing adunasu. Priest sing adugi dress su karamba maong na same gani. Adu haiban sing karamba maong na sing do kani. Haiban sing ba yamna detail oiba maong da Ishorna pisang adu sana na bagi damakta yathangpi. Adu kakting sunatana aikoina chapter 31 yoslakpa matamdadi Ishorna mi ani khando ei mahangna
ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯏꯁꯣꯔꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯕ ꯐꯤꯁꯪ ꯑꯗꯨ ꯀꯔꯝ ꯍꯥꯏꯅ ꯁꯥꯒꯅꯤ ꯑꯗꯨꯗꯒꯤꯗꯤ ꯍꯥꯏ ꯄ꯭ꯔꯤꯁꯀꯤ ꯗ꯭ꯔꯦꯁꯁꯤꯡ ꯄꯨꯔꯣꯍꯤꯠꯂꯦꯟꯒꯤ ꯗ꯭ꯔꯦꯁ ꯑꯃꯁꯨꯡ ꯄꯨꯔꯣꯍꯤꯠꯁꯤꯡꯒꯤ ꯗ꯭ꯔꯦꯁꯁꯤꯡ ꯀꯔꯝ ꯍꯥꯏꯅ ꯁꯦꯝꯒꯅꯤ ꯁꯥꯒꯅꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯏꯁꯣꯔꯒꯤ ꯊꯋꯥꯏꯒꯤ ꯑꯅꯤꯡꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯍꯥꯛꯅ ꯍꯥꯏꯈ꯭ꯔꯕꯗꯨ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯍꯣꯡꯕ ꯂꯩꯇꯅ ꯇꯧꯕ ꯌꯥꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯃꯤ ꯈꯟꯗꯣꯛꯑꯦ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯁꯦꯡꯕ ꯄꯤ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗꯗꯤ ꯍꯩꯕꯨ ꯍꯩꯔꯗꯤ ꯌꯥꯔꯦ ꯊꯕꯛꯇꯣ ꯂꯣꯏꯕꯨ ꯂꯣꯏꯁꯤꯜꯂꯗꯤ ꯌꯥꯔꯦ ꯑꯩꯈꯣꯏ ꯑꯌꯥꯝꯕꯒꯤ ꯑꯦꯝꯁꯦ ꯑꯗꯨꯒ ꯁꯃꯥꯖꯀꯤ ꯖꯦꯅꯔꯦꯜꯂꯤ ꯌꯦꯡꯉꯛꯄ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯊꯕꯛ ꯑꯃ ꯍꯥꯏꯕꯁꯦ ꯑꯍꯩꯕ ꯃꯤꯅ ꯇꯧꯔꯗꯤ ꯌꯥꯔꯦ ꯁꯤꯡꯂꯨꯞꯇꯁꯨ ꯂꯥꯛꯄ ꯃꯇꯝꯗ ꯋꯥꯏ ꯁꯤꯠꯄꯒꯤꯗꯃꯛꯇ ꯊꯣꯏꯗꯣꯛꯄ ꯀꯩꯅꯣ ꯂꯩꯇꯦ ꯁ꯭ꯀꯤꯜ ꯂꯩꯇꯦ ꯑꯃꯍꯦꯛꯇ ꯑꯗꯨꯝ ꯁꯤꯠꯄ ꯑꯗꯨꯝ ꯉꯝꯃꯤ ꯑꯩꯈꯣꯏꯅꯗꯤ ꯆꯔꯆꯀꯤ ꯋꯥꯏ ꯑꯣꯔꯁꯦ ꯁꯤꯡꯂꯨꯞꯀꯤ ꯑꯣꯏꯕ ꯊꯕꯛ ꯃꯆꯥꯗꯒꯤ ꯍꯧꯔꯒ ꯑꯆꯧꯕ ꯂꯩ ꯁꯦꯝꯕꯗꯒꯤ ꯍꯧꯔꯒ ꯂꯩꯁꯤꯡꯁꯤ ꯁꯦꯝꯃꯤ ꯃꯌꯥꯝꯁꯦ ꯁꯦꯝꯕꯗꯒꯤ ꯍꯧꯔꯒ ꯋꯥꯏ ꯁꯤꯠꯄ ꯐꯥꯎꯕ ꯆꯧꯀ꯭ꯔꯤ ꯇꯧꯊꯣꯛꯄ ꯐꯥꯎꯕꯁꯦ ꯑꯃꯍꯦꯛꯇꯅ ꯄꯪꯌꯥ ꯌꯥꯕꯒꯨꯝ ꯈꯜꯂꯦ ꯅꯣ that's not that it should be ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯗꯧꯕ ꯅꯠꯇꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨ ꯌꯥꯔꯦ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯏꯁꯣꯔꯗꯤ ꯃꯍꯥꯛꯀꯤ ꯁꯤꯡꯂꯨꯞ ꯑꯁꯤꯗ ꯀꯔꯝꯕ ꯃꯤꯅ ꯀꯔꯝ ꯍꯥꯏꯅ ꯑꯗꯨꯒ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯝꯅ ꯑꯗꯨꯒ ꯂꯨꯅ ꯂꯧꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯍꯥꯛ ꯑꯁꯦꯡꯕ ꯏꯁꯣꯔꯅꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯋꯥꯔꯤꯗꯣ ꯑꯗꯨꯝ ꯄꯥꯊꯔꯛꯄ ꯃꯇꯝꯗ ꯏꯁꯣꯔꯅ ꯀꯔꯝꯕ ꯃꯤꯅ ꯀꯔꯤ ꯇꯧꯒꯅꯤ ꯀꯔꯝ ꯍꯥꯏꯅ ꯁꯦꯝꯒꯅꯤ ꯇꯥꯛꯏꯉꯩ ꯃꯅꯨꯡ ꯑꯗꯨꯗ ꯆꯦꯞꯇꯔ 32ꯗ ꯑꯁꯣꯝꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯣꯖꯦꯁ ꯂꯥꯛꯄꯗꯣ ꯉꯥꯏꯕ ꯉꯝꯗꯗꯅ ꯃꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯑꯣꯡꯗ ꯁꯅꯥꯎ ꯑꯃ ꯁꯥꯔꯦ ꯑꯗꯨꯒ ꯑꯗꯨ ꯏꯁꯣꯔꯒꯨꯝꯅ ꯂꯥꯠꯂꯦ ꯅꯥꯎ ꯑꯗꯨꯒꯤ ꯈꯦꯠꯅꯕꯗꯣ ꯌꯦꯡꯁꯤ ꯑꯁꯣꯝꯗ ꯏꯁꯣꯔꯅ ꯀꯔꯝꯍꯥꯏꯅ ꯁꯥꯒꯅꯤ ꯀꯅꯥꯅ ꯁꯥꯒꯅꯤ ꯈꯨꯗꯤꯡꯃꯛꯁꯤꯅ ꯂꯦꯞꯄꯦ ꯑꯁꯣꯝꯗ ꯃꯈꯣꯏꯒꯤ ꯊꯣꯛꯄ ꯑꯍꯩꯕ ꯑꯃꯅ ꯀ꯭ꯔꯥꯐꯇꯣ ꯁꯥꯔꯦ ꯁꯅꯥꯒꯤ ꯁꯅꯥꯎꯗꯣ ꯁꯥꯔꯦ ꯑꯗꯨꯒ ꯃꯈꯣꯏ ꯈꯨꯔꯨꯝꯃꯦ and the result was tragedy ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯤ ꯈꯛꯇꯪꯗ ꯅꯨꯄꯥ ꯈꯛꯇꯪꯗ 3,000 ꯏꯁꯣꯔꯅ ꯍꯥꯠꯂꯦ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯊꯕꯛ ꯇꯧꯕ ꯃꯆꯥꯗꯒꯤ ꯍꯧꯔꯒ ꯑꯆꯧꯕ ꯐꯥꯎꯕ ꯀꯅꯥꯅ ꯇꯧꯏ ꯑꯃꯁꯨꯡ ꯀꯔꯝ ꯍꯥꯏꯅ ꯇꯧꯏ ꯍꯥꯏꯕꯁꯦ ꯏꯁꯣꯔꯅ ꯌꯥꯝꯅ ꯂꯨꯝꯅ ꯑꯃꯁꯨꯡ ꯂꯨꯅ ꯂꯧꯏ ꯑꯁꯤ ꯑꯣꯜ ꯇꯦꯁꯇꯃꯦꯟ ꯈꯛꯇꯪꯒꯤ ꯋꯥꯔꯤ ꯅꯠꯇꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯇꯧꯗꯧꯔꯗꯤ ꯌꯥꯔꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯨ ꯁꯤꯡꯂꯨꯞ ꯃꯅꯨꯡꯗ ꯑꯣꯏꯕ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯍꯥꯛ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯍꯧꯗꯣꯛꯆꯕꯒꯤ ꯃꯔꯝꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯏꯁꯣꯔꯒꯤ ꯁꯤꯡꯂꯨꯞ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯌꯥ ꯁꯤꯡꯊꯥꯅꯗꯕ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯁꯤꯡꯊꯥꯅꯩ ꯃꯃꯜ ꯂꯩ ꯆꯨꯝꯅ ꯁꯤꯠꯄꯗꯒꯤ ꯍꯧꯔꯒ ꯂꯩ ꯁꯦꯡꯗꯣꯛꯄꯗꯒꯤ ꯍꯧꯔꯒ ꯑꯗꯨꯒ ꯐꯥꯟ ꯇꯧꯊꯣꯛꯄ ꯏꯁꯣꯔꯒꯤ ꯃꯤꯠꯐꯝꯗꯗꯤ ꯏꯁꯣꯔꯒꯤ ꯃꯐꯝꯗꯗꯤ ꯃꯃꯜ ꯂꯩ ꯇꯥꯡꯉꯦ ꯑꯗꯨꯒ ꯂꯨꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯧꯅꯤꯡꯕ ꯃꯤ ꯑꯃꯅ ꯑꯩꯗꯤ ꯍꯩꯔꯦ ꯍꯥꯏꯅ ꯇꯧꯕ ꯌꯥꯗꯦ God set the standard aduna hariba asida aikoi wakal thaminaraga deacon gi matang aikoi yengminagani deacon haiba wahai ase Greek ki wahai diakonos haiba wahai dagi lakpani aduga hariba diakonos deacon haiba exact wahai ase aikoina Bible da mafam ani khakking da uba phange Philippians chapter 1 verse 1 aduga 1 Timothy 3:18 and 19 aikoina hojik paakriba matam mafam adu khakking da aduga Bible da tongan tongan mafam da New Testament da chawrakna Deacon haibadi sebari aduga mayamgi mateng pangba aduga mayamgi manai oiba aduga thougal touba asigumba manaba wahai ase New Testament da chawrakna chamarum akhoi thengnaba phangi Jesus Christ na isamson haib oiba targadi Jesus Christ na su mahak masa mak deacon amaglona changdamne a serving person adu khakking sunatana aikoina Peter na Mark te yang pamatamda Peter gi manembok na ba phala matungda Peter gi manembok na serve with that kind of deaconing aduna haiba mana boy khudingmak sing ase charakpa chamarom aikoina ubu phange adu oiba targadi haiba deacon adaga deaconing sebari aduga mayam gi mateng pangba aduga thougal touba maitilon de thougal touba haina dum hire su yar deaconing haiba si kanana makhoi se asi numida aduna ekhon yeng mina gadurish aduna singlup ki da ekhona mamang stamina khaba dugumna New Testament da singlup manung da office ani lei amana elder gi amana deacon gi singlup ki luchingba kangbu haiba ma aduga singlup ki sebari thawul do kangbu haiba ma aduna ngasi gi message ekhona yeng gadoba se hajakraba dugumna singlup ki manung da leiba sebari deacon dugi adugi office ki matang dane aduna who is deacon
Magase kanano haiba targadi singluk manung leiba practical oiba thabak sing adu tawriba amasung madbu silang oiba sing adu deacon amukana singluk manungda leiba thabak inkang sing hakchangi oiba yai management am hekta oiba yai paisagi oigera adagi di imungda singluk manungda kana sonba awana mateng pangba yab lei han thidokpo oigera khudimak sing asida practical involve oiriba meesing adu deacon sing adu haibis office ki di asigi deacon haibis lekra adu amaronda yelakpo oiba targadi thaz Jesus Christ abu thaz kram pum khudima elder oigera adu members sing oigera we are all deacons aduga maramdi karigdamakton haiba oiba targadi Jesus Christ agi aduga isorgi sinlupki aduga thazab ichil inaw singi mateng pangnaba amasung makhoibu seba toba aduga makhoiromda thogan toba asi thazab khudimang tawgada thabakam. And in that sense, we are all deacon. Haribas ekoina X the uba phange X ki churches singda pakonchepa singi thabak the ekoina uba churches singda ahanba anoba ari matam gi singlu baduna makoina thajarakpa matam da makogi are poto pulap yon thoga amana magi mateng pangrang makoi puna lemin, and that's how they serve one another. Adu ekoina 1 Corinthians 16:15 ni yengba matam da Stephanas family uba phange Haribas Stephanas family asisu serve toriba meesing 1 Corinthians 16:15 uba Stephanas imung manung asisu aduna haribas asigi maiki rom da khone yenguba oiba taragadi asidi deacon gi thabang ni asidi agi natte hain haibe ba akogi marakta kari amat leite 1 Peter 4 gi da khone yeng oiba taragadi akoi masegi marak te sorry thousal khudol sing bina biri adugi khudol sing ma pala akoi amaga serve ton amaga thogol ton haiba da khone make sen uba pangi 1 Peter 4 aduga haiba sigi matang da khwaidagi chawba example deacon gi khwaidagi chawba example haiba taragadi hangna so haje kre khoi gi Prabhu Jesus Christ mahagna mark pandup tara padani phumanga aduga mathi pandup kun pada kunipan haiba du kede mi gi machani pa aduna mangona thogol to honam gi damak lakuna te du mahagna thogol to honam gi damak lakune the Son of Man came not to be served but to serve aduga mahaki punsi du thogol to bana aikhoi uba phang khongtek pasing phale asun basing phale aduga maki sebok singi makhong ham bai khunu aduga accounting khunu Bible accounting gi uba phange adun hai basida ai hang na deacon gi office ki matang wa pausang lok charak pa matam da only ho ekoi focus pe bedi darkar lai deacon gi office adu ai gi saruk tu yawdu singlup ta seba tobada or singlup gi sengdok pa gumba khuding mak sing asida seba tobada ai gi saruk yawdu han di khanbi gi no in that sense we are all deacon adubu ngasi nim de khone nai me da ka do sidi office du gi matang deacon gi office du gi matang aduna khoina deacon ngasi nim de khone yeng mina ka do base responsibility qualification aduga reward deacon gi responsibility duna karino aduga magi qualification duna karino aduga deacon singi reward na karino hai ba hum sida chaw chana khu yeng mina kani aduna first responsibility singi yeng mina na bugida makta akuna pakon sa pasingi tabak pandup taruk thangdok pi Acts chapter 6 verses 1 dagi pakon sa pasingi tabak pandup taruk pada ama dagi na taret phawba mayam haklo na yeng biu aduga matamadu de sebok sing masing yam katlak pada Greek loan ba Jehudi sing bu Hebrew loan ba Jehudi sing gi mathakta kari kum wakar amalake marandi nimit khuding gi chana thakna ba seba tobada makhoi gi lukhrabi sing bu thoi piramde madu tarani thoi aduna sebok pumnama kauraga haike chana thakna bagi seba tawna ba aikhoi na isor gi wa thalok pa chumde adu bichilna usa aikona thabak ase sinana ba nakhoi gi narakta mingchat phaba thawai aseng bana masung lousingna thanba mi taret khando aduga aikoi di haizabada amasung isorgi wa thaugal tobada itatatana puing jangani haibasina miyam apumba bu pelhalami aduga thajaba amasung thawai aseng bana thanba Stephen aduga Philip Prochorus Nicanor Timon Parmenas amasung Antioch Jehudi gi dharma odagi olakpa Nicholas bu khandoklami na makoina hairiba meesing asi pakon sapasing mamang na puraki aduga pakon sapasing na haizer makogi mathakta khut thambiki aduga isorgi wapau hena sakolami Jerusalem da leba se boxing masing yam na hengat ki aduga purohit mayam amasu thazaba adugi tung inki aduna wari sesini
Ariba church ki matam do da Pentecost ki matungda wapau sando isor ki thawul do hena tarak pa maramna singlup sing hena chakhale aduga hariba sida Greek ngangba Jehudi sing haiba mane aduga Jew ga Grilon ngangba Jehudi sing Hellenist Jews aduna makoi singlup ki manungda tawbase ahang sa haja dum haina makoi gi array sing du yon thoaga singlup tap katla ga singlup na aduda le meesing do yen thokpa adugi thabak ro tawbane aduna kramain tawgi haiba taragadi adugi yen thokpa du the Hellenist ki Jews akone verse 1 ubudu karino Greek lon ba Jehudi sing na Hebrew lon ba Jehudi sing masak ta karing wakat amalaki aduga haiba wakat du karino mamni nimit khuding chana thangna ba seba tawbada makoi gi lukhrabi sing thawiramde neglect to bodo makon uba hore kana Greek ngang ba Jew sing lukhrabi sing aduna do wakat to lai adu wakat lak ba gi kano sing na sebok sing adun makoi bu kausalle aduga yang mafam se su yeng se silang bhai mi khar khandoro du tor chain haide here's the standard kaino thabaga se sinabadana khoi gi narakta mingchat phaba thawai aseng bana amasung losing na thanba mi tere khando you see the standard se koi uminabra ama ekten ai snang phare lao chawwa nang to lao aduna te no chawba nang phare khange nangona thawai sing leibra adu karino sa diyeng se losing na thanbra there's always a standard aduna adudo haibada gidi karigida makna maru oina apostle sing Jesus Christ gi sebok sing aduna prathana da amasung isor gi wapau sandokpada focus on bi damta amasung makoi bitam bi focus on bi damta adu haibasi mayam ne yare phare adu di han makoi mi tret khandoe mi tret khando ba matung aduda pakonjaba sing de makoi to thamaga prathana to bi re aduga isor aduga result of verse 7 ubo phangi isor gi wahai du hena chawkhatle aduga thajaba sing gi sebok masing hen hengatle aduga purohit mayam amasung thajaba adugi tung inke see result inevitable on aduna hairiba asida ayamba mi commentator singnadi kari haigni kangmu kharani hairiba se deacon gi office ki horpagi wari gumna hai adubu ayamba commentator sing adu mafam asida khoni yeng boiba targadi it is not likely hairiba tare che deacon makti natte मैम देखो मखा तारक मतमदा स्टीफन मा एवेंजलिस्ट ओइबे खन उ थेनरकनी व पाउसन दो मेनली डीकन गी दमक दी प्रैक्टिकल ओइबे नीड्स इन मतेंग पांगने अदुगी प्राइमरी टास्क अदु हायर मखोय तरे से फोकस तौदे अखोना एक्स की मखा तारक पसिंग येंबो ओइबे तारगे हायर मखोय तरे से सु व पाउसन दो चतप मतमदा मपुंग ओइ अदुबु करी करी ओइबे तारगे सु मफम मसिदा हायर प्रैक्टिकल ओइबे थबक सिंग असि मतेंग पांगनबो गी दमक खंदोकलिबे मखोय तरे असिना इम्प्लाई तौसे इट somehow parallel with the office of deaconing. Adun hire basini. Adubu hire bas da koi responsibility khara dum uba phang. Deacon sing imroin. Koi no hire responsibility sing adu ahan bade. They work towards meeting the physical need of the church. Singlup adu da darkar leiba changado ba potlam sing adu phajana yengsin bada makoi thabak su. Asi imham sidhi lukhrabi sing adu da phajana makoi phangado kari hagini makoi sargado phangdabane adu makoi thabak se karino yena ba thokle adu maram oraga adu makoi thabak se lukhrabi sing adu na phangpham thokko phanghanba adu makoi sing am hekta oibe tube yarakta ba gumba oigera adu dagi di sengdokna ba sadokna ba adu dagi church ki yengsna physical oiba thabak sing gari sing like gari park to badam mateng pangna ba angang sing care to na bagi dudagi di lay sing semdok sajin khudi mak practical oiba thabak sing da maroina hai ba du gi physical need sing adubu thunghan ba adu gi da mak thabak su ba adu ahan ba deacon sing gi thabak na ani su badati to maintain the unity of the body of Christ. Deacon singna singlupki amato oibagi masak aduga Christ da amato oibagi saktam adu nga na bohona matam da they have a very crucial role. Ngasai yengse Greek ngang ba Jew sing aduga Jew sing imarta mari sandan rakpa matam da makoi imarta nungai da basing thomgani adu har basing adu gi marta meesing na kangbu kharana Hellenist Jew gi kari hagini Greek ngang ba Jew sing michang changa ba kangbu kharana amuk Jew sing gi michang changa gi to oi tar ga di singlup tu khaibung tar ga dini
Adu haiba makhoi tare je khanokpagi mapal la kadawe haiba mari sangdanaramba mayam do akoina verse 5 here matam di hairiba asina miyam apumugu pelhalami. And so now tongan ba oiba targasu tongan wakhalon makhoi complain laiba oiba targasu hairiba du solve tar matam di it has united again. Yesu Christ gi hakchangi amma to oiba sakta madu makhoina guard tawe. Adu deacon sing is practical oiba maongda mateng pangbadugi mapalna aim du karino the unity of the body of Christ. Christagi singlup oiba gi hakchangi amma to oiba adu ngakpa adu aim ne. Adu na koi matus amma hekta orak pa yai mari sanana ba jing tholok pa yai ko nungaina ba jing tholokani tholo yani ngai te no Isorgia Pabuapa would Nungsizaba, Aduga Maki, why lepasigum ne high and high boy, but I perfect or any mapung party. As well, Bamatler, Marisananda Bamatler, Highbagi guarantee Isorgi wine that there will be. Adu Buhai basing the Tolopa Matamda, Deacon Gitabak, Amadamokak, Adu Deacon Gitabak, Deacon Gitabak Karino, High party, Animagadu, Isorgi Wahi Mapalna, Aduga Makoi Mateng, the Michang Mikai Naidana. Yes, and And so in that way, hariba maong aduda singlupki amma to oibagi saktam adu makoina maintain tona bhona gadu. Aga ahum subada. I think this is very important to lead other in serving the body to one another. Deacon sing asina togadu base makoi primary thabakti thol tobane mateng pangmane. Adubu makhoi gi thabak se haibu tawna mi atai busu thajaba masel singi mark so amaga karam haina serve tawna gani haina haibana chingba aduda chingba meesing. They are the group of people who lead other believer to serve the body of Christ. Example in asigi x6 city yang se makoi tare ne khandoi se adu bai khoina mamangi account ni yang boiba target church the milising manga mang le se milising tare ne milising manga do loina ma adu seba taw le di wa gani na so adu na mokoi taw lu ke function sing secretary kan meesing mateng panghalam gani makoi soidana chang thana bu yen moi tare ne khaktang di phamma ngai ke kesu yelam moi ba adu hire mission karam haina serve taw gani have the phazna tambi tapi and that's how they lead. Deacons lead by serving. To assist the ministry of word and prayer. Say Apostle Singlup have the Karino. Man have said Chana, Apostle Singlup have said Chana, Takna Bagi Seba, Taunaba, I couldn't Isorgi Wat Halopochumde. Hi, Apostle Singlup Isorgi Wapausan, Mako Tambi, but Takpi, Balmamsung Prana, the Matamlian Bagi Mota, Awapa Mayam, the Gidi Kudimox and Lunam, young labor, but I am a preparation Matam later. Apostle Singlup to is a Mamang Paklebo is already Hawaii and Bangla Lakan, the Sumana Wang. No, they need preparation, they need prayer. Adu Harbas, Sinuptapus Lakumatam, the pastor sing. Wapao Sandokli pastor sing, Musum told their pastor sing, elder sing, Aduna, Sandinimita was a Pat Paktoga, a senior Sinhan Hibernate. They need preparation, they need prayer. Adun hire bus the deacon sing sinaka one high boy targadi pastor sing to hire a practical but tabak singer sida kaya involved when the makon involved boy adubu primary task to karino khangboy darkarle pastor elders in primary task aduga deacons in primary task anidu phazna khangdab oiba targadi confusion yam legini aduga hire ba adun deacons thawol tawba tofam khangoi pastor sing su thawol tawba tofam khang sarak chahing nabam amadum legini. Of course, pastor namagi members in care to godovane pratna to bigodovane makhogi damakta hospital visit at pigodovane home visit at pigodovane counseling to godovane that's it. Adubu hire meesing adubu thidok pamasung khangdokpogi primary task to deacon singda. Makoi to godovane. Aduga yang said apostle sing no Jesus Christ ki pakon sabat sing adun makhogi thabak adu phajana nena tana tawba matamda verse 7 da koin ubadu inevitable growth. Higher base meet na udabadi ay. Adu will see evident yam orakani. Asomda pastor na visiting chat kadoba adugi mahuta deacon e pastor na sidi ay nangin mahut akwe ona sapira kan sa kimatam the pastor na som the sorgi wahidam sung pratna the labor torg labor over target for Sunday that would be helpful for the people. Adu the church sing the papusu oiro e pastor nang potharo handaki de ekhoi tar khan tawu matam adugi matam de pastor na magi tawgodoba aduga honagodoba amasung study tawgodoba khulmuk matam people that is beneficial for all.
Sem sem hai boy batar ka di Singlup deacon sing aduna why sit laga or why terga pastor adu potha laga yum the magi thabak adu tohana asom the mang why sitting in matamaduda he is assisting the ministry of the word and prayer. Number 5, their vital role in mission. Mission the deacon singi achuba vital role. Hoi responsibility number 4 siga charpa budi mane adubu mission singi thabak tarpa matab dasu. Maram di elder sing aduna elder sing pastor sing ma khogi tawpham thokpa isor gi wahi masung pratna aduga poram sing at khuding mak sing adu deacon sing aduna practical oiba thabak sing tawbagi mapana yang han bibu oiba targadi the vision became more clearer hen khan bangamani ari thabak se ama taw ama maipuna tawkhiba duga thabak mari manga amuk ta tawbaga ama kadang maipuna tawkhiba duna hena fruitful su oi productive su oi. So, deacon why sit laga sengdok sadok tarag, and then for that matter, singlupki meesing na church sing sengdok laga sadok laga asom the pastor elder na Bible paraga pratna tauraga lairiba do. It's a great help in mission. Asi ko na kang nagadawin. Other high responsibilities sing amuhan na hanjarake. Number 1. Work towards meeting the physical need in a local church. Number 2, maintain the unity of the body of Christ. Number 3, to lead others in serving the body and one another. Number 5, to assist the ministry of word and prayer. Number 5, vital role in world missions. Now let's go to qualifications. Hangmina kiba ahan Timothy pandab ahum pada nipan dagi na tarahum dito mong yinginas. Ahan Timothy si Paul na iba matamda Ephesus to the layer ba Singlup sing aduda lana tambi ba sing amasung isorgi Thougal chumna na tawo meesing le. And so Paul na Timothy the iba matamda mainly mahang na asig ti iba gi maram se Singlup aduda order man nine na bagidam magta. Lana tambi rakpa sing adugi mayok ta defend taw na ba apa wapau chum na sing sandok na ba amasung singlup manung da amaga karam haina leibano haibu phazna order taw na bidamak asigi first Timothy si aduna haibas ekoi wakal leibo oiba targadi why God cares about the qualification of deacons. Wahang hang be hoi pastor elder gi dikhar dum khang na re makoi di wapau sandok ko ri ni aduna qualification do khana be why sitok chin tawba adagi mic paithok paisin tawba microphone sendok chenjin tawba meesing adagi visit chat ka tawba meesing asina why qualification hangme hang na ade kano phone record tawna bagi damak ta phone the voice record tawna bagi damak ta button number the qualification darkar leberni leitena but the word here puts qualification on that why kari damak ta no ayang na han bada su haje kare because number 1 our God is holy mahak aseng be ishor ne aduga mahak aseng be ishor ba maram na ma ki Thougal khuding mak sing du khwai da ki pick po oiba ta so it must be done by holy men. Asom da phamaga maninga ma da phamaka an the camera scenery ba mi icham chamna ubi I know that must be holy men. Maram di isorgi Singlup ta mahaki aseng ba adu yok lag leifam to adu isorgi aseng ba du Singlup ki mapala meesing ne upam to maram di wapos no paman hai bagumna karigumba Singlup ta isorgi aseng ba du upangdraba if the church loses its holiness the world has no hope. Aduga karigumba if the church loses holiness Singlup aduna aseng ba adu mang ba oiba taragadi it will fail to influence the world. Mang li batawasing mapam dam isor khangdriba meesing gi mapam da achum basaki aseng basaki oibang ma. Aduna every minute things matters. Singlup manung to macha thabak sing adusu yamna maroi it matters in the sight of God. Aduna chile inausung mapam masida puriba qualification sing se net to the busuya kana gumba amana Singlup ta deacon gi phampai gi haina haibo oiba targadi asigi qualification sing asi soidana biblical qualification sing asi soidana leigado bani mandi hek lerekta ba matamda
fracture everywhere. Loimak the fracture loimak oigani. Ministry of the word is fracture lakani. Isorgi wapao sundopo. Isorgi wahi gi thogol. Amasung pratna gi thogol da. Adu singlupki ko ministry khuding makta akai mayam lakani. Ngasai na ki responsibility khuding mak sing adu dasu loimak kai rakani. It's crucial. Aduna karni ihan deacon mahagasi ikai khumna bada matik chaba mi oidawani. I find verse 8 that way. Matosumna deacon singsu ikai khumna bada matik chaba oidawani. Why do koi yengsi matosumna deacon singsu elder singsu mahagna chapter 3 gi verse 2 da yengpa matamda amakpa laitaba mi sing ngasai hai kre magi qualification sing to chapter 3 gi verse 1 dagina verse 7 pau bada elder gi qualification sing adu da thame hai badu qualification adu gi weight hai qualification adu gi maru oiba musung lum lopam dopudu pol amuk pusla kan matau asumna deacon singsu Thabak tadi hoy deacon sing sama koi authority oiba role like this singlupta authority oiba role elder sing musung pastor sing they are the one who rule adu elder sing they are the one who serve deacon sing they are the one who serve adu khudimok sing oiba targus isorgi wahaina pon even adu pon iba tar isorgi wahaina irakpa matamda qualification di weight to amat hongde yanghan de sida aduna ko ihan han makhoi si ikai khum da matik chaba oigedawani kari hai no sise amuk pare te bunsi samsam nai ba oiba tar gidi aikon elder da su tamina kraba adugumna asigi Mr. X yamna phaine adubu maje wangang de ta kan ne maje yengbadi yamna phai adubu niwa khar ngangal magi phaba budi mayam lei adubu Chinka thigal. Adu budo later me with Asi akhone na gyan tamina with them Psalms 101 the hangsi. Tagari si cham gama ani the gangs. Ani the nipan paw. Ai isana amak pa later punsi len na ba sing na chachagani. Karam matam da nahang ingon na lakani. Ai na thamoy seng na ai gi yum da chachagani. Kanadaba amata aigi mitki mangda aina thamjaroi seranana chadkhraba makhoigi thabak aina yengthi madu na aingonda naptuna lero seranaba thamoina aingondagi labna chathokani aina phattaba khangloi mahak yimlon na babu lon na chiron tawriba mahakpu aina pumang manghangani chauthokpa mityeng amasung napal taw thamoi leriba mahakpu aina khangbngamloi Lebag adu leba thajaba yaba singi marakta aigi mit thamgani masi makhoin aiga leinanabani amak palaitena chachariba mahakna aibu thogul tawjagani namthak tawba mahakna aigi yumda leiroi chinthiba ngangba mahakna aigi imangda leploi ayuk khuding aina leibak adugi ishor ningdaba pumnamak hatokani pungning phattana tawriba pumnamak aina Jehovah gi sahardagi manghangani hai ba sama se dekon charak pu ubu phangse matik ikai khumna bana matik chaba yab mi sing se karino chumna chali mi sing dai adu karam mong na chumna chapa no hana akone verse 2 to 8 pause de ko ubu hai ba mi sing se mahaki punsida mahaki wangangda mahaki sajatta mahaki lichatta amak pa leitaba adubu hai ba wahai amakpagi adubu hai ba wahai leitaba mi am ogidaba I could ikai kumda ba behind high besida doctor or body engineer or body acho army officer bu or body the lekai machin tong machin set pa mo or target deacon na adu yade adu do amak pa laitaba or ikai kumda ba matik cha behind ishor gi wana kasu sinkhana de doctor oigera engineer oigera army officer oigera lekai machin tong bo oigera club ki secretary oigera acho organization system gi phampai bo oigera na ki punsi na ki wangang sangang sajat lichat ishor gi wahai gi matung inba apaba wapau gi matung inba oidaba oiba targadi you are disqualified as simple as that doctor malai ai di surgeon ni aduna ai sinok sin khar khangi or say ai di club ki secretary or abni aduna paisam sagi khar khangi aduna ai oge no yade we want to watch your life first nangi punsi hani mutakar ikai kunu bada matik cha
ꯉꯥꯡꯊꯣꯛꯈꯤꯕ ꯋꯥꯒ ꯍꯤꯡꯕ ꯄꯨꯟꯁꯤꯒ ꯃꯥꯟꯅꯕ꯭ꯔꯥ ꯇꯝꯕꯤꯔꯤꯕ ꯑꯗꯨꯒ ꯍꯤꯡꯕ ꯄꯨꯟꯁꯤꯒ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯉꯥꯏꯈꯣ ꯑꯗꯨꯁꯤꯡꯗꯨ ꯍꯥꯟꯅ ꯐꯣꯀꯁ ꯇꯧꯈꯣ and then you can come back again ꯑꯅꯤꯁꯨꯕꯗ ꯃꯆꯤꯟ ꯑꯅꯤ ꯂꯣꯡꯗꯕ ꯑꯣꯏꯒꯗꯕꯅꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯁꯦ ꯌꯥꯝꯅ ꯐꯖꯩ ꯂꯧꯊꯣꯛ ꯂꯧꯀꯣꯏ ꯂꯩꯇꯦ ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯑꯁꯤ ꯉꯥꯡꯉꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ ꯑꯁꯤ ꯉꯥꯡꯉꯗꯤ ꯁꯣꯛꯈꯤꯅꯤ ꯂꯩꯇꯦ ꯄꯥꯞꯇꯣ ꯄꯥꯞ ꯑꯁꯦꯡꯕꯗꯣ ꯑꯁꯦꯡꯕ ꯑꯐꯕꯗꯣ ꯑꯐꯕ ꯑꯆꯨꯝꯕꯗꯣ ꯑꯆꯨꯝꯕ ꯑꯗꯨꯒ ꯏꯚꯟ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗ ꯎꯕ ꯁ꯭ꯇꯣꯔꯤꯁꯤꯡ ꯋꯥꯔꯤꯁꯤꯡꯁꯦ ꯌꯦꯡꯁꯤꯅꯦ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯆꯧꯕ ꯃꯤꯁꯤꯡꯒꯤ ꯕꯥꯏꯑꯣꯒ꯭ꯔꯥꯐꯤꯁꯤꯡ ꯏꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯑꯐꯕꯗꯣ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤꯁꯦꯀꯣ ꯑꯗꯨꯕꯨ ꯕꯥꯏꯕꯜꯁꯤꯗ ꯌꯦꯡꯁꯦ David ꯃꯍꯥꯛꯀꯤ ꯃꯊꯃꯣꯏꯁꯦ ꯏꯁꯣꯔꯒꯤ ꯊꯃꯣꯏꯒꯤ ꯍꯦꯛ ꯃꯊꯪ ꯂꯩ ꯍꯥꯏꯅ ꯍꯥꯏꯕꯅꯤ the man after God's own heart ꯀꯣ ꯑꯗꯨ ꯃꯥꯒꯤ ꯋꯥꯔꯤ ꯄꯥꯔꯒ ꯌꯦꯡꯁꯦ ꯃꯥꯒꯤ ꯑꯐꯕꯗꯣ ꯉꯥꯛꯇ ꯍꯥꯏꯗꯦ ꯕꯥꯏꯕꯜ ꯃꯅꯨꯡꯗ ꯃꯥꯒꯤ ꯄꯥꯞ ꯃꯥꯒꯤ ꯑꯁꯣꯟꯕ ꯃꯥꯒꯤ ꯑꯁꯣꯏꯕ Bible is deadly serious ꯑꯗꯨꯅ ꯁꯤꯗ ꯆꯤꯟ ꯑꯅꯤ ꯂꯣꯡꯗꯕ ꯀꯔꯝꯕ ꯃꯤꯕꯨ ꯑꯩꯈꯣꯏꯅ ꯆꯤꯟ ꯑꯅꯤ ꯂꯣꯡꯕꯅ ꯀꯧꯏ ꯑꯃꯗꯅ ꯀꯛ ꯑꯃꯗꯅ ꯀꯛ ꯑꯃꯗꯅ ꯁꯦꯠ ꯑꯃꯗꯅ ꯁꯦꯠ ꯑꯃꯗ ꯉꯥꯡꯕꯅ ꯑꯃ ꯑꯃꯗ ꯉꯥꯡꯕꯅ ꯑꯃ just imagine Machin ani longmana deacon oiba targadi how will that kind of person maintain the unity of the body of Christ Machin ani longba mina deacon oiba targadi karam haina isorgi singlup adu amatta oibada mahal mateng pangmungni how it's impossible sugam ngamai adugi pochingda aduna machin ani longdaba haina haiba oiba targadi karino achum badu khakta ngangba misak mima yengdaba partiality michang mikhai nai daba tomadana tomanang di yang pai hai ni chawna chaw ai bo nang tomana yade nang adagi di somda pastor nang yam phagre pastor yang na ko the member chang ma si pastor ji ko pause no bi ka tension di bado mang pastor yam no ajai nang bo pau yam na encouragement bangi yam na shub thagre nang di da phut lo sangman gari mai ko kai ya no Asi oipam thokte karidamakna James pantu ahum pada tarada kari hai iput amadagi akhaba ising ga thum ising thokte iput amagi ising dagi iput amadagi tholp ising do khar kana khai ya kana ya e thumma kana thumme haur kana hawe aduna deacon oiba mi aduna machin chumna sengna ngang ba oigedobune achumba adubu ngangba asengba adubu ngangba mi ateibu rightly represent toba haibse deacon katangi nate Every Christian going to Jinani long me say Bible na karamana sing thane Psalm 5 verse 9 Adu hai bas romi pun ahum pada tara hum do yeng boi bata gadi thasa bi ada meesing Pase Psalm 5 9 Maram di makhoi gi machin da thasa bi ya ba leite makhoi gi Nungdi mang tapan Makoi kauri di hangdok laba mongpam Makoi ki maray na chiron daw It's terrible It's deadly Chin na nilong ba Amadana ama haiba Amadana ama haiba Tamoy da ama layba Chin na ama thokba It's deadly Thazabiyada meesing Adugo meesing da Karamay na thazagani Chin na nilong mi kiyo hai Thas ninga laite thas da bado laite boiba taragdi magi council mathau tarar magi council mathau taragda boiba taragdi it ultimately affect the unity of the body of Christ adu harba missing chin thiba missing Psalm 50 verse 19 aduga it's disgrace and it's dangerous yamna khudong thuningai oiba aduga aikhoina khwaidagi tukuchagadoba hangwegadoba aduga harba missing adagi lapna le mim oigadoba Psalm 52:2 kari hai aduda hai meesing asna makoi wahai sing se yamna thawe kayam thobuno hai ba targadi hat pa phawa thawe aduga kadewe and they plan destruction yan khaina ba semgana mata ba yan khaina ba thugaina ba tupthokna ba loisanna ba it's dangerous aduna asigumba chin ani longba mina deacon oiba targadi Adu oipam thokte
adu akhoi marakta karigum akhoi marakta asigum lamchat ase chatpa mi oiba targadi akhoin ahang hakpu kaujri pukning hongbe Yesu Christ the tension be Christ gi thousand adu the pangal adu ni yo Prabhu ai asigi chinani longmogi pap asigi aibu kan be mi magi maramda khaitang dang oirabasu mi duna oiriba adu khaitang dang laithop oiba targasi that's devilish akhoi makha takpada amu urakhi gani yang akhi gani miwa ngangnaba adagi mi bu phanaba hai bhai tabase asigi wai se Greek ki wai the diabolos haina hai aduga diabolos de kai khoi diabol satan it's not true and high we claim thaja bi it's not ai khoi gi punsi da ogido aman nate aduga kai gum ai khoi gi marakta ai ase khoi tawdaba leite haina haiba nate ai khoi asi tawbu matam sing mayam le later ne khoi ba ai khoi apa ma podu phangtraba matam da apa ma podu phangna bi da makta amadana ama haiba mayam le aduga again asida thawol to na le khama meesing su le karmain tawi amadana ama mateng khara phangna ba amadana ama aduga mateng hena phangna ba amadana ama oiba adu oidaba adugumna aduga oidaba adu oiba amagumna ai khoi punsi da su hai basi uba phangi aduga har basi khoi pung hong darkar Ma'am di Deacon amon thawol to na bi damak te mahak adu silani long edu aduga ahum su ba you the loop to me I gonna ari bolam na matam da I gonna Levi sing like Leviticus chapter 10 verse 9 aduk Ezekiel 44:21 the yeng oiba targadi Ishwar gi seba tawdu ba sebari sing aduna ma ki phisang gi manung sanctuary manung aduda aduga seba tori ba mi sing aduna you thap yade aduga anu walam da matam da so khoni yang pu matam da I see the clarification correction Bible na define toba Bible na pap na define toba khoi na pap na have darkar le aduga Bible na pap ni hai da khoi na pap na have targadi ai khoi na tori do pap adu chum da ba mun Bible gi mafam sing mafam asida Paul na sisinari ba wahai se yeng se you the loop da bahai na have you the loop you thak paga you the loop paga kene aduga commentator aman haiba makakle hojiki matam sida su asigma verse lo tho kan da Christian man you thak pa pangya ya bagumna adum sisin na ba single adu bi chilna sing adugi commentator na haiba du okay na haiba target adugi matam adu da Paul hogi matam du leiramba you sing se karamba you na haiba target beverage on sisin na biyana bagi da mak ising gi chang yam na yalaba you na and so adugumba thakpa matam da hakchang gi mak chukana bo as a medicine haiba du akoina Paul na Timothy da haiba so akoi ubudum phange adu kangmu khana de haiba si da chance lor as you thakpa kai suka de na you patna double the thak kangmu mem and that is not to be Man de khoi gi Manipur ge context yeng bo ba tar ge Manipur like khaba ishwar bu thajri ba meesing wakal le ba ji kai no Christian or mo ba tar Christian or ba tar ge nisa cha ba cha roi you thalam bu su tha oi aduga nataba chinjak sing de gi makhoi lam le ge ni adu makhoi gi mindset like khaba adu ai khoi na message the Bible sta asi lai re na ai thajar ni Bible the you ngaw ba masung you the lup do pap ne adu bu you thak pu di pap na te ne you thak oi ba tar ge ai khoi na to do ge khoi na khang ge pam ge makhoi conscience to hurt to ni khoi na makhoi the Christian boy you thak have ni ko you thak oi ta khoi na si de iman manai na see aigi adugi wakal khanda da bagi action duna maram oraga is short of our lactriba apawa wapaw la paw tu dri me do aigi apang magi thapak tu manan tur and that's sin the Bible calls it sin I hope you talk to kanam adu Christian oiba targadi we don't encourage them to drink wine maram de kari damag na high target number 1 for testimony I hope testimony gi damag ishwar gi matik mangal gi damag maram de Manipur gi mafam asida di Christian oiba targadi you tha oi haina haiba dunina I khona you thak na mindful oiba punsi du hing oiba targadi that glorifies God adu hakchang gi oiba du khatang ko yengum se mafam asida Paul na you the lupa haina haiba asida di asigi nupa se you the lupa se kram nupa na haiba oiba da you je tha je thak je haina haiba adu nupa na te you thak da be yade nong ma asukti thak ho da be yade ai gi punsi gi thau haidi pura lupa nupa mani adu no doubt haiba nupa se you ngau ba nupa ma se waka khala ga ngasi practically Deacon and haraga church lak matam da
khong thang amuk thang ga do je khong thang ama thang na with wakal mari ma khalaga khong thang thang ga as I deacon han lak oi batar the will that glorify God sure mari ma oi ga oi right adu gi maut pudi sure mari ma oi gi maut sing mum som ben hengala kan and now again that hurts the unity of the body Sunday no meeting missing sure khum na mag lai ne adu gumba mi adu gi maram na oi raga adu khong ani hum thang ju kai su kai de phajana phammaga you say phajana thakjalaga maning da phammaga mit ngak sang nga ga swani eng ngak le fa yam le du wari sanak matam di yam lai na khangba see that hurts one other thing I koina pap ki matang le yam lum nam sung lu na lo do pose kai no hai bata ra de hai ba pap do I koi sokhan me da gi thasa missing hen sokhala adu ga ishwar gi wa haina kare Jesus Christ na na koi kai le kai buna sama kun dong see and whenever we break that commandment we sin aduna you the lupa haina haiba sina asigi mi punsi se karama punsi no haiba targa he is a prideful man karamana ekoi upa phange Isaiah 28:1 da yeng bo oba targa di haiba do ekoi mix no umina ba phangani Isaiah 28:1 napan gi luhub Ephraim gi you ngau bu sing awabani da makhoi gi langna phajabadi khuitharaba leirangni this is their beauty Masi leihau chenba tampaki makok ta lei you na lakhat laba makhoi adugi leihau di yam na phai adu makhoi phatte they are prideful people example have tarak di leikai that you ngau missing laur ko lakpa taramani English ngang ba haitrasu ma muk English haiba prithvi di leite you ngau ko oiba taragadi Mama tawang mathabak sing duan mok sai tharani aidi aduni aidi adani see being prideful it signifies a life a prideful life napal galon na himbu punsi it signifies it aduga ani subda asing you the lupa missing punsi ase kaino haiba targadi chumna chatpa ngamdaba missing aikona makhana na hojiki Isaiah 28 to 7 the mu pab oiba targadi they are all confused achumba decision loba ngamdaba aduga makhoi gi mit ki mami samlaba missing so now aikoina asigi you the loop the behind habis you the loop missing pusi yang matamda me adu you thak the be ai Christian do you thak the be ai adubu you ngau amagum him Christian mayam lay makhoi gi mit ki thajaba gi mit ki mami samlaba sing aduga thajaba mo chumna chatpa ngamdraba sing aduga confuse or ai to bu karino amata khangdraba missing aduga afaba decision na karino phataba decision na karino ishwar gi wai matung low ngamdraba missing aduga higher bi masing yam khalakpana maram organe Manipur da aduga India gi ton ton hamse maroina Manipur da chingi lamsing da amsung tampaki lamsing da ishwar gi ngangda mati mangal afaba wapau gi ningthi jaba amasung Thazaba sing na oigado mati mangal oiba ngamdaba gi maramdo asiguma mi sing asna yamakpa gi maramda chumna chatpa ngamdaba wakhal seranarba mi sing aduna maram oraga maramdi haiba mi sing ase karma mi sing no haiba taragadi ishorgi waina kari hairi ishorgi wai matungina karma haina chakani haiba tugi matang wakhal thoidona khanba ngamdraba aduga haujik aini hingliba matam asna karamba matam no karamba maong da thazaba amoi ai hingani karamba maong da singlup ta ai legani karamba maong da Jesus Christ gi tung ingani karamba maong da ai Christian ne haina haiba gi sakhi ase mi sing ongani haiba ko khandraba mi sing and that's dangerous aduga aikoi mark jo asigumna you ngo amagumna you the lublaba amagumna Christian or bosu Christian na tabagumna hingba aduga kari hai isorgi wahai na tawna ba hai oiba tar adu tawdaba mi se khoi mark laiba oiba tar gi pugning hongbiyo isorgi pangal ni biyo aduga hai ba sing sin na ki punsida uba oiba tar gi be honest about it thamoi sing odu gi matang pratna taw isorda thajab sing gi mateng ni Karigidama no power to put a quick idea. Aswamba later, but I know I some had to put the Ikadizika in only one thing pride. Napa. I couldn't use it. I could give Aswamba sings a Kagatpa, do dress man on Chesson Biam Hago. Say Sarupan the Belaze and Berane. Other Ubang the Batamoise. I see Berane. I'll be sure you wine. I see a quick punch the Upam.
adu ahum subda higher you the loop meesing punsi signifies story be say they are mindless people wakal kanda aina larisina karai da no aina tawudusina karai no adu aina sakadusina karai da adu khandam thokpa lani da Isaiah 56:12 ekhoni yeng boy batagadi Luke 21 gi 34 and 36 Isaiah 56:12 natana Luke 21 gi 34 the yengs Luke 21 gi 34 and 36 ki wari kare hai chaman thakman bana yu ngau bana amasung punsi gi langdak na bana nakhoi gi pukning lumhan dana ba amasung numit adu ikhang khang hodana nakhoi gi narakta laktana ba nakhoi nasan chiksel maram di masi malam da leba pum maki matka lak lan gumna lakani Marmaduna, talk about Pumnam Asidagi Nakoina, Nantok Matic Chai, High Nasingtana, Amusum Migi Masani Padugi, Mang Lemnava, Nakoina Mitchell counter lay you Amusum Matam Pumnam Taiso. Kind of Jesus Christ Nasida High say, Anirak sooner have a Tabang Pan Loiram Daigi situation in the Maham Jesus Christ described the reason. Adubu, Karam Hina Laitanaba High, you know Wamaguna like no, I know. You are one of those. You are Benina, Magazine nervous system, the central nervous system of the Pura jumble up order. Manangang was na Karino Kali, Wakasna Karino Kanag, Laminary Karino Pi, say, Kradino, Chatli say, Asiki Singina Kayam, and a Chalisina Karambala, Minosina, Yum Yutara, Kadi Yamata Kande. Magi Mang label the Chatkani Magi, Pyram Pyram to Pi, Yana Honagani to Natu to the Pomatam, the man to never get them to Lemon Poto Pagin, Tinkang Oigera, Sambale Oigera, barbed wire Oigera. Mindless. Otherwise, announcing high was a deacon, Katang Yang, and Tazabas in Moutu, labor memory. Isorgi why is in the mid-sale kang reduced the adiration lakpa do Tazabayana, mid-sale kanaga mahaki, animbatoraga, mahaki, apambatoraga, singlupki, singlu amadiyarga, apawapa, or do sandoga, apawapa, or the wakal kanzeraga, mahaki, animbadu, yangzeraga, hingna with the Isorgi wine and mayak saying I, pop sing the lab like talknaba, patabas and the like talknaba, Dharmas and the person punging honor, Isorgi wine mayak saying Sapanamaga, Mahego. Power was the Mayek saying that I could attack Peter Tambiraga later. I do have missing. Okay, fine, my life, my role. I give Punsi, I give Patao. I on the Gian, I can look an amle punte. I give no my body, I sana can say. I don't know, I give Sumang sitting head and Sumang Donna sit here. I look a higher attitude and meeting. I could miracle label, but I the brothers and sisters, it's dangerous. I do kidding. Something is wrong with you. Jesus Christ Mahama said, look, Jesus Christ and High, Jesus Christ can you lack an equi hungde? Nasi obey, Hayang obey, Hangchit obey, Matang Tao obey, Matang is a he obey, Tahi Mangi, Matan obey, Tahi Yang Kai Matan obey. Nevertheless, I could Mitchell Kang Nabugam Matamasung, Wakal Kalaga, Hingliba Punsi Mang said, Pasna Kang Himbu Isorgi Apamani, Adubu High meesing a sinade. Wakalam the Kandana. Ngasi hinga glory hayang hangi topa adugi wakal adu dele adugi hari ba meesing adu na deacon of the matik chane maram de kalagings I can hosi hingi basna karam maram de hingi Manipuri Christianity na karam mana tauri karam karma tabang pangbagi oiba tambiba singna Singlup changali have khudimok sing do khang daba deacon amana deacon oiba targadi Singlup aduda lan tambiba sing lakma tamda sing ngasai FSS ka singlup adu lan tambiba sing lakma matam aduda even this deacon high deacon sing asigi da makta lan tambiba amasung lan da wapa sunduk padu ngathong na ba makhoi gi high responsibility lay makhoi gi daita lay adubu high missing you ngau ba amagum na napal da aduga kari high ni mathong maram khangdana aduga confused oina achumba decision lopham khangdana adu wakal khanpham Tokpam amata kandana, wakal kandaba amaguna labor or batagadi. How will they defend the gospel? Mako Jesus Christ papa wapa kerman mako ngakani. Jamana. Singlup manungda karamba pap lady, Singlup manungda lagliba lan tambiba koduna kari oibayai, samasina karamba mong the chatneri, missing the Christians karamba mong the yengi, Thougalsingda karamba mong the yengi, hybrid kang the me and the deacon or batargadi, Adum Aramba sing adu lakpa matam, the karam hiding up token Aramba sing. But sadly, Pugning sokning I obedi, high was a Singlup I am the mixing of them over.
ayam singlup ki luching ba singda gi horaga aduga singlup tu lai mi singna aikhoina hojik Manipur ki Christianity karom da chatli karam ba maike da chatli karam lan tambi ba changlakli aduga karam haina thajaba sing ase puthogli haiba wakal khan ba kaya laite makoina karam kana tauni makoi gi section ba moi gi singlup ki mi am atoba singlup ka gi ba ta hais yade si then and only then Jesus Christ ki wapa adu ngang na bagi lanban sagat pada deacon sing adugi to photaba daita yam chawngle members sing demak desu adu hoi khoina deacon ki office ki matang nei ne bani deacon sing achauba daita ma lei adu lanban sagat pada mateng pangado bo deacon na wakal khan na hingmo na hingbo oiba targadi lanban kar man sani lanban do sada bo oiba targadi ngathok te bo oiba targadi kar man khoi missing secure on thamgai sori wapa it's dangerous aduga haiba sina maram organ Manipur nong gi lana tan bi missing masing adum hengelak pase pangera pamogera thajagera singlup man da laiba deacon sing aduna haiba sida mindful on laitaba matamda laitaba oiba target aduga members sing aduna alert laitaba oiba targadi michen khangduna laitaba oiba targadi tabang pamna tambirakpa mahausane lana tambi sing matham ngangpa mahausane aduna maram orga singlup manungda khaibung tana ba mahausane God defense. Aduga iroi loida haiba you the lupa kangbu asigi punsisina kari changdam nabagi haina haiba oiba taragadi they are foolish, irresponsible, aduga unfaithful people. Apangba thajaba yadaba aduga irresponsible haiba tawpam thokpuda tawdaba mising mathau ma sakhangdaba mising you the ngauba you the lupa meesing gi punsigi maongsu adumang mathu masa khangdaba thajabi yadaba adu apangba meesing adu hal khal gings ishori singlupta mathu masa khangdaba apangba adu thajabi yadaba mi mana seba tawna gi damak lakpo oiba targadi kramai tang chaotic matho masa khangdaba haiba sidasu atan bani Andy Hamilton and wapos na bunupam khaglai mahang suman hai laziness is a curse to the churches of God atan ba haiba se ishori singlupta sirap ki masak ne hai kanana talle matho masa khangdaba singdar again ngasai de ko yang triple qualification khuding mak sings it always points to the unity of the body of Christ this Christ haksang amat to oiba to the loin mak ultimately point loin mak to ko mari subada sel tum karam da Bible de wari ani khak tung pukhat ke Elisagi maichau Elisagi magi sebok Gehazi ago Jesus Christ ki sebok singi marak te ki sebok Judas Iscariot ai khoi ani subaning thorol ki pandu manga 2 Kings chapter 5 verse 20 to 20 degina 27 ki wari de khoi khangi naman go ba nupa ango ba pa leprosy na ba ma phanana ki damak lai Elisa na phale ana ba do adu Elisa na malam tlaude free de thadokra Gehazi sine ka dawe ais Elisa na pisa lautra ai chalaga loroge chale adu ke hai lupa gi talent amaga phi matup ani ga dauna majale what adugi mahi du kari one phangi ge hazina ishor gi wai matungina maha khakling natana maha ki charon suron su leprosy pakpa generation mohel it's a curse adugi Judas Iscariot ki wari ekhoina John chapter 12 verse 1 to 8 ekhoina yang matamda Jesus Christ hoi lai chak char ringi matamda Mary na atang ba thau ma haidoga Jesus Christ anoint tore the Judas Iscariot na kare asi je yon thoga awana tar sing da mateng pang na phatra magi wahaido magi wakhalon da di adugi paisa ni mana mamayam tang ba thau ni Mary na hai Jesus Christ ki khongda adugi mamal do mana lowered he wakal da and we know the fate of Judas Iscariot. Judas Iscariot ki punsi kramai da koi kan sana lupa gi senje kuntra Jesus Christ hundoe Jesus Christ yon thoe adubu that price adugi mamal do
Adu low ruba mamalduna, it has caused his death. Wakal kalaga yengse, hai basida. Thoki deva thodok amadana te. Thoki ba thodok chingni. Adu wakal kalaga yengse. Gehazi amasung Judas Iscariot. Moini warita matamda. Sini ko. Ako mark later burn. Ako sel pam matam later burn. Wakal kalaga yengse. Ngasagi Deacon sing aduna su sel tum senarak pa yaya aduga most probably Singlup ayam sing de Deacon sing de ju paisa sene. Adu Isorgi paisa mi paisa nate ko Isorgi paisa. Isorgi paisa adu senari ba mi aduna paisa pamba aduga sel aduda mitaba oiba targadi high paisa dum hana karam hana faithfully yang sin mangamgani. Singlup sing the war mayam tai. Treasure duna church ki paisa sing ni chando chando ombagi. Adagi di Singlup ki paisa sing du magi dakar le sin na thoga Christian of tokiba. It's crucial. Sen pamba hai base Bible na pap ne. Paisa pap nate. Adu paisa pamba. Paisa gi maning na chen ba paisa paul ragulore hana khan ba. Adu pap ne. Kari hai Ishwar gi wahai na. The love of money is a root of all evil. Paisa pam gi thamoy adu phatta ba khuding ma ki maru ne. Kana mahai ga nate maru. Aduna sentum karam ba missing pusi karam tabe. Hai ba missing je paisa gi nate thabak to to missing. Wakal le paisa na dum lako. Sin to biyo ne lupa kya phangni. Or se sel tum khadang ki na sin ta mateng pang bi ne ai kari kana phangde bengon. What's in it for me? Asi ko missing je wakal lo se asi ki mang je thabak ama torsu ai kari kana phangni. Ama torsu ai kyam thong sati ba. Adugumba wakal lo na de chum da wakal ne John pandup tara pa da tara ne them sum tara hum de asi ki matang da ai khoi upo phangani. Aduga hairiba kanguse Romeo pandu tara taruk pada tara ni pan gi matung ina di sel tum pamba meesing ese isordining ba aduga isordining ba gi mamdo kari gi damakta paisa gi damakta or mayam le aikoi isor mi Christian ana haikra ba mi mayam le Christian ba kari gi damakta paisa pa na ba nungai na ba awana laitana ba anaik laitana ba bhut prechang na ba in one way or other hidam amana traga amada aikoi loine mak sel thum pamba gi wakalon se aikoi laita bana te chel naw sing wakal munan tang khan gi dum dum si matang asi ko ipun se ko sel thum karam baina only sel thum lu khatang nate oiza oithak thiba ai gi oiza ko do oiba targa di thabak to ai gi oiza phangoi do oiba targa di tau do adugumba mi duna Ishwar gi Singlup serve tar poi targa di just imagine wakal khalaga amtang yeng se Singlup ta puraka do akai ba do oh bang atang ai aduna tension na bagam do honna se aduga manga sobo qualification da verse 9 kri hai hariba deacon ogideba meesing ase aseng ba achum aram khang ba pungning galona na thaja bagi athupa adu pai ba mi ogideba ne wai shitpa oigera wai shitpa gi thabak tobo oigera adagi chokri sengdokpa chokri leiba chatpa church ki paisa pai ba senaba mi oigera hire meesing asin hire se kana they must be Christian Handedi makoi Christian wa gido bani kare mo masida high se aseng ba achum aran khang ba pungning lo na English de pure conscience kare no makoi na aseng achum aran khang ba gi pungning da pai gi se thas ba gi atpa what the mystery of faith what is that mystery commentator amana sumaina hai I English ba okay the thought is of God's secret plan which is not accessible to reason but which has been revealed in the church and is the content of faith. Haiba oiba targadi, haiba mystery se, haiba athupa wa se karino haiba targadi, isorgi aron ba lalong amani. Adubu haiba aron ba lalong se, miyoy bagi oiba wakal haiba sing mana khang ba ngamdaba ko. Adubu isorgi thawai na Singlup ta takpiraba, phongdok piraba. Aduga haiba phongdok laba adu thazaba adu the changdraba yadraba machagam oiram podam the content of faith and what's that adu karino okay 1 Corinthians 2:7 to 13 the yang oiba targadi it's Christ the gospel the salvation aduna I hagna membership ki matang da su hagna haje khiba dune Singlup ta cha lon badagi hauraga wai sitpa khuding mak sing aduda of course mayam lakpa sing aduna tauba sing adu yam appreciate the way adubu Christian katana serve the upam Christian who Christian mainly church sugi member oiba sing duna aina set to badu I koina set to center nate Ishwar gi bana set to center
he or she must be Christian. Adu hai basi Paul hai aseng bagi aseng achumaran pure conscience masi the conscience katang hai de achum aran khang pun katang hai de adu mana aseng bai hai why is it pure? Jonathan Edwards hai Puritan gi wapaus na gunu pam khakle mahang na kedo na hai boy batar gadi akhoi mioi bagi achumaran khang bagi wakal se conscience se kari ga sangdam na hai tar akhoi na ariba matam da gari yengna bagi da mak da sundial do khangbra Kariai ni pillar ayung mama yunge aduga numitna pillar do ye kan pung kya ta gyan khang ba maong do ai khoi mi bagi conscience ai khoi achuman khang na bagi wakal se of course ishor ai khoi asi pine biri se achuman khang na bagi da mak tane aduga asi ai khoi warning makala masune phatta ba thabona kaino apa thabona kaino haina adu matam pum mak ai khoi gi ai khoi achuman khang na bagi wakal se ishor gi wahai gi matung in badi oide. By the word pure conscience, it means Jonathan Edwards na har ba koi conscience so sandal duga adu ishor gi wahai du numit duga changam ne numit to ishor gi wahai ne adu sandal du yei ba matam da achum ba pung du karam ganda sandal du ne khoi ta kani numit tu na yei ra matam du kaptang da du chama na ai khoi achum ran khang na ba wakal when it become pure karam ganda aseng boy ishor gi wahai na sem laba achum ran wakal orakan aduna ngasai gi nupa asina asigi mi asina or ai khoina laigadoba thajabagi athupa wa paigadoba ase ishorgi wahai gi matung in boigadobane. It's true biblical aduga doctrinally sound oiba doctrine oigadobane. Adu commentator amana sumain hai kari demak to know why this pure conscience is necessary. A man's faith is in great shape when his conscience does not reproach him. Mi amagi nupa ama ntraga nupi amagi thajaba si hen ningthi jabe hen phajaba oi karamba matamda ma ke chumaran khangna bu wakal du ma pu labhanjam matam. And so hai basing is chum namasung seng na khangba why kari the mak se semu Deacon sing adusu ngasai gi ministry of word is mokhoi mateng pange meesing the worry sanai advice pi matam lakani counseling to matam sing lakani Bible study sing lead to matam sing lakani hai ba meesing the ishori why sin takwi sin kari no khangda bu how will they do it again adu sadly again singlup ayam sin ekhoi ubasing adu asini Ishorgi wai khang the meesing a pictala. Ishorgi wai khang the meesing a pictala maram na lana tambiba sing amasung saitani tambiba sing aduna dum line kutum san kibang hakta. Aduna hariba me ase suksoi soidana aseng bachumaran kang puning lep me mo gidon. Kari the magta adu karam min asigi mi se. Mahang na thazari ba adu karino adu kari gi thazari bin habi khang lep me. 1 Peter 3:15. Adu da ko yemine boy batang adu ani subada hariba me ase achum aran khangba aseng achuman khangba gi wakal duna thajbi athupodo khangba oiba targadi lan tambi bedo karino khangba ngamani adu oiba targadi haiba mi adu tongan ba tambi ba singna angang macha magum or phauha magum no khumduna pubang mi am oiroi he will be firm aduna haiba mi sikaram mi no haiba oiba targadi amukana haiba mi si aphwa bo make sing chumna khanglaga haiba adu content or haiba adu pel anu ma pamdraba aphwa bo ru anu ma hapchandraba mi ishorgi wai ru anu ma hapchandraba mi aduni aikoina juda pandu ani yem oiba he is the man who is content for the faith deliver once for all ishorgi thajakraba mi sing ishorna pina biraba thajaba du penthok mi adu Hebrews 3:14 aduga 2 John 9 da yem oiba dai khodi musing da khoi ubudum phangani Taruk qualification da chang yeng le mi mo ge da bane chang yeng le mi amo ge da bane verse 10 aham da makhoi bu chang yeng aduga karigumba makhoi da amak pa later badi makhoi bu dikan ona ba thawul dosuna he should be examined kana chang yeng gani singlupki meesing na amasun singlupki luching ba singna karam maina chang yeng ni verse 8 again verse 8 again 9 pabo akoi yeng kare adu da akoi 9 kare amak later mi ogidom he must be a man without blemish masai but later adu bu have wide later mi mo ogidom ne ma ki punsi lagi chang yeng ba haina haiba asida chang kari da mok no chang yeng ba kar lagi se Deacon amana tagodo ngasai gi responsibility khudimok sing da khoi wakal khamin se icham chamba tayang ba du mi am hekna tawbang ngam da thaw amana te
ꯌꯥꯝꯈ꯭ꯔꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯐꯥꯖꯤꯟꯅꯕꯒꯤꯗꯃꯛ ꯊꯕꯛ ꯁꯨꯔꯛꯀꯗꯣꯏꯅꯦ ꯁꯤꯡꯂꯨꯞꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯃꯌꯥꯝꯗꯨ ꯃꯨꯔꯨꯝ ꯁꯣꯟꯗꯅ ꯇꯧꯕ ꯃꯤ ꯑꯃ ꯑꯣꯏꯒꯗꯧꯔꯤꯅꯦ ꯆꯥꯡ ꯌꯦꯡꯕꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯍꯥꯟꯕ ꯅꯨꯃꯤꯠꯇꯗꯤ ꯑꯦꯛꯁꯥꯏꯠꯃꯦꯟ ꯌꯥꯝꯅ ꯑꯣꯏꯔꯝꯒꯅꯤ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠꯇꯗꯤ ꯈꯔ ꯍꯟꯊꯔꯛꯄ ꯑꯍꯨꯝꯁꯨꯕ ꯅꯨꯃꯤꯠꯇꯗꯤ ꯃꯨꯔꯨꯝ ꯁꯣꯟꯕ ꯃꯤ ꯃꯌꯥꯝ ꯂꯩꯔꯦ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯀꯧꯕꯤꯔꯕ ꯗꯤꯀꯟꯒꯤ ꯑꯣꯐꯤꯁꯀꯤꯗꯃꯛꯇ ꯀꯧꯕꯤꯔꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯃꯇꯝꯅ ꯌꯩꯔꯒ ꯌꯦꯡꯂꯕꯁꯨ ꯑꯗꯨꯝ ꯀꯟꯁꯇꯦꯟꯠ ꯑꯣꯏꯅ ꯂꯩꯔꯕ ꯃꯤꯁꯤꯡ ꯑꯗꯨꯅꯤ ꯍꯣꯏ ꯑꯗꯨ ꯍꯥꯏꯔ ꯃꯇꯝ ꯆꯨꯞꯄꯗ ꯃꯈꯣꯏ ꯄꯔꯐꯦꯛ ꯑꯣꯏꯔꯕ꯭ꯔꯥ ꯑꯣꯏꯔꯣꯏ ꯑꯗꯨꯕꯨ ꯑꯜꯇꯤꯃꯦꯠꯂꯤ ꯃꯈꯣꯏ ꯏꯁꯣꯔꯗ ꯉꯥꯖꯒꯅꯤ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡ ꯑꯗꯨꯅꯤ ꯑꯗꯨꯅ ꯀꯩꯅꯣ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ngasa aikoina verse 8 tagina verse 9 phawasida yengkraba khudingmaksing adu hairiba mising adu consistent ama oina lengdana uba amam oigadobe aduga hairiba se thajikraba chilna aikoina amasung singlupki luchingba sing aduna hairiba mising sibu changni yengbigadobani adu ayang hajaning badudi aikoin authority amsung responsibility de yengkiba adugumna singlupki mising responsibility chawle kariguma koi mathak to ukraba verse 8 amasung 9 asida hairiba verse 8 to uriba mi asigi punsigi ona tena bada hingboiraba amasung verse 9 da uriba mi asigumba characteristic asigi wangba da hingba mi singna thanba singlup ama oiba targadi we will never have good and biblically qualified deacon karamba mi na matik chai amasung ishorgi wahaina karamba mi yai haina habadu mayek sing namsung chumna khangda mi sing singlup ta marang kaina leibo oiba targadi singlup adu da bible gi matungina mapung pharba bible gi matungina matik charaba deacon adu khanba ngamloi leiroi adu oidaba taragadi singlupna amata oibagi sakta maduda apaba wapawgi thougalsingda adugi ishorgi matik mangal oibada achauba kaiba lakani aduna chilna sing asdagi wakal tobi adu haiba deacon sing is makoi punsida pap amat leire pumseng seng or makoina khwaidai matik chare haina haiba nate no aikhoi mak papini aikhoi mak pap chele adubu haiba deacon sing ase karino haiba oiba targadi haujikmak isori thawul toning ba mi sing ase haujikmak asi punsina hoi punsdagi udabe adubu asa mangbiganu प्रार्थना गलना हाइब सिंग सिदा वाखल तोबि अदम अदमगी पुनसिगी मतंग मिंगसेल अमा द येगा अदमगी सकम मिंगसेल अमा द येगा वाखल तोबि अदु असि वाइ सिंग सिगे चांग येंबि अदुगा हौजिक नत्रबसु थौरांग तो मतम सुतन लाकने ईश्वरगी थवागी थबक सुबि योपा अदुना इसिल नाउसिंग मतिक चाबगी मरम दिगन ओइब नते अदुबु जिसु ख्रिस्टन चाइ लिसिंग ने मांग तोबिख्रबा माकी थबक अदुगी मपालना मदुबु थाजबगी मपालना ईश्वरना मतिक चाहन दिबनि असेंबगी हाइबो ओइबा तारगदी इबुंगो मागी निंगथौलेबागी थबक असिदा पाप चेनबा असोनमना पिक थनबा पाप यावबा मपुंग फादबना पिक थनबा अमबु कौबिदुना थबक सुहनबिबा हाइबसे बोरगी मसकने चाफोंगबगी मसक अमना दु नोलबगी मसकने ख्वाइदगी फबगी मरमना खनबा नते अदु ईश्वरगी थवाइना मी अदुगी नुंगना थबक सुबा दु एविडेंट ओइबगी मरमना ईश्वरगी थवाइगी मपालना ओरकपनि अदुना इरलोबा अहांगना थौचनिंगबदे हाइब सिंग सिदा वकल कनसे लाइन लोगुमसे अदुगी बुंगो माकी वाइना सेट तोगिरब एग्जांपल असिदा अखोय पुंसी वकल खनमिसे नॉट ओनली फॉर डीकन्स ऑफिशियली डीकन खतंग ओइबनतना थाजब ओइखब अखोय खुदिमा मरमदे हान ngसाइ हौबदसु हाजेख्रे असिगी क्वालिफिकेशन सिंग असे नॉट नेसेसरीली ऑफिस टू द लाइफ खतंग मथौ ताब नते असिगी क्वालिफिकेशन से क्रिश्चियन खुदिमक लेफम थोय अदुगो लेतबा अखोय मरम या ओइबा तारगदि प्रार्थना तोबि ईश्वर की पांगनी प्रभु ओइब मतेंग पांगबे नंगी वहाई की मपान एब हेंगनबे पाप हाइदोपे थाजब सिंग मतेंग लोबे प्रार्थना तक्स प्रभु ईश्वर ना की नुसिबो मसु ना की थौजाल अंगपन प्रभु मतेंग जादबे खबि ना की थौगल की मते कौबे अदुसु ना की इन लेरब मी सिंग सेब सेवा तोनबि दमक प्रभु खबि नलो खनबे प्रभु और कदब सिंग बसिगी दमक इबुंगो नाहाकना नाकी वाहाईगी मतुंगिना क्वालिफाइड ओइरबा डीकन पिनबे अदुग प्रभु खई और कदब सिंगलुप असि द लेख्रबा मेंबर खुदिम मगिदम दे प्रार्थना तौजि प्रभु ईश्वर अखै खुदिम ख्रिस्ट जिसुन अखै एग्जांपल ओइरगा अफबा डीकन ममा खै बहनबे नाकी सिंगलुप ngak senaba नाकी अफबा वापो ngak senaba सिंगलुप की अमत ओइबदु ngak senaba दमक Nakum daging isabani. Yesu Kristo ki mungshona ni Jeremy. Amen.